ꯈꯨꯔꯨꯝꯖꯔꯤ Sktv'S न्यूज़ यंगबिरिबा पुमनमकपु याइफबि तौरेमना ताराम नोकचरी हानबदा मरुओइबा पाउ Manipur Assembly gi mifam ngasi nungthil pung mari dagi hokre law and order fibam phagathanbana anauba lenga asigi han hanba thodang oigani haina governor na phongdokre MLA Nemcha Kipgena Deputy Chief Minister Oina Wasaklauduna lengak sembada yaukhibabu yaningdaba phongdokuna Delhi amasung Churachandpur da iram hokre Lanjena riba singu masagi yumda hanjilhanduna tangdu laitana leihana hotnabana CM ge hanba thabak oigani haina Chief Minister Yumnam Khemchana phongdokre Lengak sembada yauriba pangal furup ke MLA singi marakta Cabinet Minister ma PB dabatarabadi amsuna miyamga loinana akan bakhongjang changsilagani haina phongdorakli amasung Mayang Imphal da leba sati khongnang amadi maikibi khongnangbu heritage site oina kaksena ba MHR sina State Archaeology Department ta khanghamkhre hairi Hauzik Pau Sandokna Pizari State asigi law and order fibam phagathan bahaibasina anauba lengak asigi ihan hanba thodang oigani haina Governor Ajay Kumar Bhalana taranithoi suba Manipur Legislative Assembly gi taret suba mifam hogdokpada phongdokre State asida thamlakhiba President rule gi lengak loisinduna taranithoi suba Manipur Legislative Assembly gi taret suba mifam ngasinungthil Pung mari dagi famba haukiba chahi amarom suspended animation da thamluraba matung anaba popular government asigi ahanba assembly mifam hogdokpagi warol piraduna Governor Ajay Kumar Bhalana chahi asigi ahanba session su oiriba tarani thoi suba Manipur Legislative Assembly gi taret suba mifam asida sarukyariba member pumnamakpu mahaki maikai dagi taramna okli Manipur miyam gi hanba naidraba thongna akhang kanba amadi state asida mahausa gi tangdu leitaba fibam athubada hanjilakna bahotnariba pumnamakpusu thagatpa phongdokli ingtapa amasung nungsi chanana hingminaba Manipur ama oina bagidamak aikhoi khudingma amata oina hotnaminaba mathautai loinana anauba lengak asigi ihan hanba Maruoiba thodang di state asigi law and order gi fibam phagathanbani Governor na makhatan hai state asigi tongan mafam da chathakiba search operation kaya gi matengna ngasidi tangdu leitabagi lambida tapna hanjilakle Central Armed Forces ki company chaniga humfunra ni thoyauna state force amasung Indian Army ki tongan ba unit singna state asigi maruoiba mafam singda mathau pangthokli maroina vulnerable area sing yauna low unariba mafam amadi highway sing dangak senbagi achoba thodang lawri hauzik faubada punna khutlai lising tareka kuntramathoi tongan ba nongmai maru lising marfu humdoirom amadi explosive lising manga hen barom fagat pangamkre nongmai sing adugi manungda lengakta sinarakpa suyawri loinana ching amasung tamgi tongan mafamda Saramba bunker chongaga ni fumapan romsu thugai bangam khre haina mahagna phongdokhi lanjena riba singi matang da palladuna Governor Ajay Kumar Bhalana hai center lenga ki matenga loinana irang asida lanjena riba miyam gi yaifa thoram kaya leptana paikhatlaga lakli hauzik maksu resettlement gi thabak thoram sing paikhatlaga leiri hairiba thabak thoram sing ase Chief Secretary na Chairman oiba State Level Committee amana kupna yengshinba gi thabak chathari akanba security gi checks in thorang singa loinana lanjena riba sing khunda laitana ba lenga asina makhatana hotna khigani loinana makhoi gi mathok taba sel thungi matengsu makhatana pikhigani mathang tha March fawada lanjena riba lising ni furomdi masa gi yumda Hanjil hanbagi pandam thamli hainasu Governor Ajay Kumar Bhalana phongdokhi panbayabadi report asina file chawringai manung pung mariga minute nifu fawada House to Governor gi warol makhatana phongdokli maki warol asi loiraba matung Chief Minister Yumnam Khemchana luchingba anauba lenga asigi thajabagi bot launaraba yai hairi During 25-26 project worth rupees 1240 crore were approved
including rupees 700 crore under the special package. Under Northeastern Council funding, newly sanctioned projects total over 130 crore, covering educational sports and road infrastructure, while additional projects are under discussion. Under Article 275(1) of the Constitution, several infrastructure development programs are being implemented. The Eklavya Model Residential School at Tokpa Kabui village, Churchandpur, was inaugurated, while another at Riha village, Fungyar, became operational. Tangkhul Headman's Guest House cum Administrative Building at Ukrul, Cultural Hall cum Multipurpose Building for Senapati District, Village Chief Association, Skill cum Rural Entrepreneurship Development Center at Senapati, and Administrative cum Training Building of Tribal Research Institute, Manipur, were inaugurated with a total cost of rupees 18.54 crore. Manipur da miyam gi lenga kama semba da yaukhiba Kukijo gi MLA sing Kukijo miyam gi apamba gi mayokta leibani haiduna Technopal district ki Kukijo Frup ki miyam na yaningdaba amadi makhoida thazaba leitre haina phongdorakli Kuki Chief Association Technopal KSO Technopal Kuki Women Union Human Rights Technopal Hill Tribal Council More amadi MAWC na puna thadorakhiba cherol amada Manipur gi anauba lengak ama semkhibada Kukijo gi MLA sing yauriba asi masagi apambani Manipur gi miyam gi lengak ama semlakba haibasi Central lengak di political achievement amani adubu Kukijo miyam gi di Meitei ethnic cleansing drive ki makhada Kukijo miyam asi maithibani amadi namsinbagi thawongni maramaduna Technopal district ki miyamna mamangda state lengakna Chatharakli miyot minay asi adumak thengna khini district asida Meitei sing amuk hana resettlement tawba Meitei state force sing district asida deployment tawrakpa na chingba sing thengna khigani amadi masida thorakpa Thokhaningdaba sing lengak asina tekchak pumnamak pugadabani legislature laiba union territory gi mawongda separate administration gi demand tawribasi subnatagi political issue nate masi Kukijo miyam gi hingnabagi lanthengni amadi matam sangna tangdu laitaba santi puraknabagi Kukijo Council gi banner makhada Kukijo miyam gi apunbagi kholawasi anauba lengak asigi mayoktani loinana Kukijo miyambu Minam liba MLA sing miyam gi ayaba yaudana lengak semba yaukhiba sing gi mathakta Technopal district ki miyamna non cooperation amadi social boycott tawragani Kukijo miyam amadi leader sing na khongthang asida ninghanaba pibiganu wakhal hanthanba pibiganu punna lepminaduna khongjang asi changsinminasi haina cherol asida palakli President's rules gi matungda lakhiba Manipur gi anauba lengak asida kangpu PAC gi MLA Nemcha Kipgena Deputy Chief Minister oina wasak lokhiba adubu yaningdaba phongdoktuna Delhi amasung Churachandpur da irang hokre Kuki singna taliba separate administration gi wafam asibu nathairamba gi mayokta ngarang numidang Kukijo Tribal Forum gi miyoi humfudra rom henbana New Delhi gi Manipur Bhawan mamangda Deputy Chief Minister Nemcha Kipgen Churachandpur AC ge MLA Elam Khaute amadi Tipaimu AC ge MLA Ngursanglur Sanate ge mayokta pendabagi kholaw kaya laukhi panba yabadi Deputy Chief Minister Nemcha Kipgen hauzik New Delhi gi Manipur Bhawan da leibaga loinana ngarang pangthokhiba wasak lobagi thoram adusu mafam adudagi virtual gi khuthangda saruk yakhibani protest adu da saruk yakhiba singna Deputy Chief Minister Nemcha Kipgen amadi MLA LM Khaute amasung Ngursanglur Sanate gi photo sing mai thakhi loinana makhoi sing adu gi photo da Twitter amasung you have got blood on your hands haibana chingba wahai kaya si sizinaduna protest okay khongjang adu da saruk yakhiba singna we want separate administration we oppose the popular government Nemcha out justice in amadi we want Nemcha to step down haiba akanba kholaw kaya sulauki mafam adu da pandaba thogdok sing thoraktanaba Manipur Bhawan gi security personnel singna akanba mong da ngak senba gi thabak su chathaki hairi nakal da Manipur gi anauba lengak asida Nemcha Kipgena Deputy Chief Minister oina ngarang wasak loba aduda yaningdaba phongdoktuna Churachandpur district ki Tuibong Bazar da mafam adugi nupi singna irang horakre haina su pawasina makatari
Chingtam animakta ladiba lanjen ribasing makhoigi yumda hanjil handuna tangdu leitabna leihanna bahotna bana shiem gi ahan bathabak oigani haina Manipur gi Chief Minister Yumnam Khemchana phongdorakli ngarang Chief Minister oina wasak laukhroba matungda leibaki aifana bagidama ngase yuk palace compound leiba Govindaji Temple da Chief Minister Yumnam Khemchana lai khurumduna Yaifa Thongni Kre, National Highway Sing Running Tamna Chathok Chasin Yadriba, Lanjena Rekiba Sing Yumda Hanjil Hanba Yadana Ladiba, Law and Order give Ladiba problem sing asigi solution Purakna Bagidamag, peaceful Oiba environment Amalay Hanba Mathok Tai Haina, Mahagna Fongdoke, how Kibacha listening and Kulumdagi me Ahumdagi, Thorakliba Iranga Cinemaram Oiraga. Lambda masigi miyo ilising humfu hena Lanjen Handuna Awawa Fivam Kaya, Mayok Nariba Asi Kok Naba Amadi, Hanjin ba yaraba mafam kharada mamingi oina khunda laita hanba hokrabasu awaba fivamda adumak laidi nakalani makki lanjen nariba miyoising masa masagi mayumda hanjil hanna ba hotnabada santi leihanba mathautai lamda masida tangdu laita ba leihanna ba hotnabada Chief Minister amo oina mahaki ahanba thabak oigani haina phongdoki loinana paumi sing hangba wahangi paukhum piraduna Manipur April thadagi census tawgani hairiba sigi matangda thinthabagi phibam leibra haina hangbada Chief Minister Y Khemchana maak hojik makidi Chief Minister gi office sangdri office sanglaba matungda maak minister singa tanaraga thubada hirama sigi matangda khanghalake hairamki Khwaidagi major issue ni lagi si nakal ani da lagi ba ID so masi am serious concern noina kamai tawdana atu matamda yumda janbe anaba peaceful atmosphere ma pura census ki matang si hana government ki mifam adu pawi ba male ko adu aisu office sang driu ni na fajana sanga ga khanga kana ai jara Parliamentary constituency के MP Dr. Bimol Akoizamna Singzamai AC के MLA Yumnam Khemchana Manipur के अनौब Chief Minister ओइना वासक लौखिबदा नुंगाइबा अमदी थागतपा फोंदोरकली ngarang MP Bimol na थादोरखिबा चेरोल अमदा Khemchana luching balengak asina Indian Constitution की मखादा sovereign अमदी plenary authority leiduna Hanagi law and order ki fibam thamba ngamlagani state asida laiminariba furup singi marakta pamdaba thokliba sing asi loishinduna afava administration amaga loinana miyoi amatana lobu makhuta paiduna sanaba yahandaba miyamgi checks and thorang lawduna santi leiba ingta papunsi mahingda purakpa ngamlagani haibagi thazaba thamli khudaki oiba miyamgi achumba wayel piduna kumza Lisingani kulumdogi mi ahumdagi thorakliba irang asigi charang naba tangdu laita daba thokhaliba singi mathakta thabak paikhalakani loinana irang asina maram oiraga lanjena rakhiba singi makhoi gi mayumda hanjil hannaba khongthang lokhalakani haibagi thajabalai Chief Minister gi liching makhada lairiba issue singasi loishinduna state asigi chawkha thorangi maikaida mai onsinba ngamlakpa oirashanu haina MP gi cherol asida phongdorakli Manipur gi anauba lengak asina Indian Constitution amasung leibak asida chatnariba logi makhada tongan bawafam mga thabakta onthoknaba Meitei Alliance na lengaki mafamda thamlakli hiramasigi matangda Meitei Alliance ki media coordinator na thadorokpa cherol amana Chief Minister oinawa saklau khraba Yumnam Khemchan Deputy Chief Minister Nemcha Kipgen amasung Losidiko Cabinet Minister Govindas Konthozam amasung Khuraizam Lokenbu thagatpa phongdokli naungna semlaba lengak asina Indian Constitution amasung leibak asida chatnariba logi makhada tongan bawafam mga thabakta onthoknabasu cherol asina lengaki mafamda thamki wafam sing adudi chayetnabana thalaba suspension of operation gi agreement handokadabani NRC natraga lo na yaba kanglon amagi makhada illegal immigrants sing khandokadabani scheduled tribe ki list gi any cookie tribe lokthokadabani kanglo furuk naiba politics ta thawai hapliba narco economy gi yanglen saru oiba popi thaba amasung mayai kaba nisa gi network khudingmak maru fangna muthatkadabani loinana state asigi reserve amasung protected forest da lo na yadaba mongda lam khopchiliba sing
mapung fana takthokadabani haiba dimansing asini amaromda irang asina maram oiraga lanjenaribasing masa-masagi yumda khunda leitanabagi wafam asi Chief Minister na paikhatkadaba thaudangsinggi manungda khwaidagi maruoiba ama oinabasu charol asina makhatari Laingak sembada yauriba pangal furuki MLA singi marakta cabinet minister ama pibidaba tarabadi Manipur Muslim Students Organization amsuna miyam galoinana akan bakhongjang changsilagani haina phongdorakli ngasi Manipur Press Club ki thangjing hall da pangthokpa paugi mifam amada amsogi president Imtiaz Hibok mayumna makha taraduna Manipur da Miyam gi lengak ama kumjali singamaga chamapan ni funipanda lakhibadagi hauna Manipuri Muslim gi MLA na Council of Minister da yauduna lakli lengak kanglon da sarukya handuna lakhibani adubu laibak thiribadi kumjali singani ga tara tareta lakhiba lengak na Manipur Muslim singda ministerial post ama fawba pirakhide handaksu Manipuri Muslim ge MLA ahum ge manungda cabinet minister ge fam ama pidaba tarabadi BJP JDU NPPSC Manipuri Muslim singna khundaba mafam singda boycott tawbagi khongjang changsilagani loinana kumjali singani kuntareta pangthokadoriba General Assembly mikhalda hairiba political party singa sige mayokta amsuna Manipur miyam ga loinana campaign tawrakani Manipuri Muslim singna Manipur ge MLA humfulaiba asige manungda sit 19 amadi deciding factor oi haiba asisu NDA na khangjin batangai fade masitana tana outer amadi inner Manipur parliamentary constituency singda so Muslim singi voter yaudana MP gi vote ka ba ngamgadra haina hangki Manipuri Muslim gi oina MLA ahum laibagi manungda MLA ama fawda hojik ministerial post se hojiki oina pirakpagi mamisi laitaba si yam nungai jade loina kaigumba sing MLA ahum sigi manungda ministerial post se ama faw piraktaba taragadi BJP JDU amadi NPP hariba koi NDA alliance asida koi Manipur Muslim singi ngot chinjaraga koi amsona boycott tawbi khongjang phawba changchilaknama haidona sem sajari loinana lakadariba 2027 da pangthokadaba assembly election asida karigumba hariba hajiki ministerial posting asi piraktaba taragadi campaign na chingba gaya koi pangthoknaba sem saduna lei loina nusi chanana leiminaba shanti leiba tangdu leitaba Manipur ma oiraknaba honabada koigi furup ching manaba miyeng amadi yengbiraga power sharing tominaraga leiminaba adu makhak tangai phade Manipur gi puariga sagon nariba mayang Imphal da leiba sati khongnang amadi maikibi khongnang ani asi heritage site ama oina ngak sena ba Manipur Human Right Commission MHR sina State Archaeology Department ta thaurang sing paikhatna ba khangan khre haidi mayang Imphal da gi asem roshan kawamioi amana haukiba chahi lisingani kunmanga ge August 18 da Ministry of Culture gi Centralized Public Grievance Redress and Monitoring System gi khuthang da Gracious file ama tawduna mafam ani asigi ngak senabagi mari leinaba singda taksinki masigi matungina Aizol da leiba Archaeology Survey of India ASI na thorakhiba cherol amana Manipur lenga State Archaeology gi superintendent da mathau taba thabak paikhatnaba haukiba chahi lisingani kunmanga ge August 13 ta khangalakibani haidi adubu matam sangna thabak amatadagi State Archaeology Department na field visit taungnaba matam leplakhi madusu survey tawbagi matam watlingai da maram amata piramdana yeithoki madugi matungda Manipur Human Right Commission da complaint file ama tawraduna chahi adugi December 12 da MHR sigi acting chairperson na interim order ama thoktuna hairiba mafam ani asi maru oiba cultural amadi heritage site ni haina khanghanki loinana MHR sina chahi asigi January 18 da hairiba heritage site asigi physical survey tawduna puariga sagonai haibagi cultural value amadi lamgi revenue record sing value taungnaba khanghanki loinana mari lainaba authority na tha hungi manungda mafam ani asigi mathau taba thabak paikhatle haibagi report ama commission da pirakadabani haina su khanghanki
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Sktv'na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba Sktvʼ gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu Sktvʼ gi technology amasung magul leiraba service asida adumsi yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call taubiratuna khangbiba yagani. Break ki matungda mayam amuk kanna taram nokchari. Haukiba chahi lisingani kun manga gi April manga da Leilon Wifi village ki khunja singna Konsakhul Konsaram village ki village chief chairman secretary amadi pastor yauna fukiba dugi matangda working committee United Naga Council WCUNC na taukiba proceeding finding amadi declaration lautholakre ngarang WCUNC na thadorakhiba cherol amagi matung ina hairiba finding amadi proceeding da Sadar Hill Chief Association Sahil Kana thodok adugi matangda Leilon Wifi village ki mahut silaga Konsakhul da lale lupa laga ma thodok aduda sokiba singi layeng na piba amadi customary ritual gi matung ina tawfam thokpa tawba haina Kunkunaga village da hokiba lisingani kun manga gi June 13 da yanaki loinana Konsakhul amadi Leilon Wifi village na prirakhiba document amadi khudam changdam singi matung ina lamgi chayet naba lairiba tasenjai gulvi tuitin area si Leilon Wifi na Hill House tax pikhiba sing adu kumjale sing amaga chamapan kunithoi da British ki makha lairinge amadi Indiana ning tamba fanglaba matam fawa Naga village ki mingda lairamba thengnare tasengna hanadagi lairaklaba che changsingi mateng lauraba yengbada Asengwa lamgi mapu asi Konsakhul gi oiramle loinana lam asi kumja lising amaga chamapan kunda Konsakhul gi chief Fengamang amadi Wifi Fruki Songlal Khautena Tongna Khiba list agreement ki matung inna chayet nariba lam asi Konsakhul gi oire haiba khangle fivam asida tahanjam da leiba UNC gi office ta lisingani kunmanga gi October amada nakal anima ki mihut sing yauraga famkhiba mifamda yana khiba gi matung ina UNC na declaration asi lauthokpani khunani asi makha tana nuksi chanana leiminagadabani tasenjai gulpi tuiti da lau uba farm tawbana chingba tawbada kananasu ayet apan piroidabani ke lungwi ramda school college sabada Leilon Wifi na yet loidabani Konsakhul gi IVR lambi chathok chasin tawbada ayet papiba yaroi tasenjai gulbi tuilin area da yungliba cross lauthokhigadabani nakalani mang irang thoktanaba hotnagadabani karigumba hairibo afamasi indaba khunna Maduda thorakpa fafatagi tikchak sing pugadabani haina WCUNC na lauthokre Campaign to move freely in Manipur haiba thimda transgender social activist Malem Thongamna thodang lorga changsilakliba mass signature campaign Imphal West District ki oina ngasi dagi awang sekmai da hodokre campaign adu awang sekmai da lebe advanced women society gi sanglenda Meitei adongi yamlaba imai ben kaya ga loina na hodokhi mass signature campaign asi lo bukhuta paiduna micham miyam da tatana ki khangpiba wafazon gi mingda Meitei singbu video recording tawduna hatpa idea of Manipur gi wakhalon da yumfam oiraga lakiba Cycling for Manipur page the Committee on Tribal Unity yauna tongan ba organization kayana chatharakhiba lona yadaba thong punamak court na khudaktagi athingba thamhanaba amadi state asida national highway singda Meitei miyam ayet apan amata yaudana chathok chasin yahanabage pandamda mass signature campaign asi Malem Thongamna changsilakpani masiga iroinana mamang chahi gi December tang 13 ta kotuna press statement ama thoktuna social activist Malem Thongamgi santi gi paujel puba khongchata Kangpokpi fauraga chattanaba warning tawkhi hiramasigi matangda Malem Thongamna
Haingang Police Station gi Kuthangda Kangpokpi Police Station gi Osida iba cherol piduna wakat khrabasung asi fawbada matik chaba khongthang amata lakhalaktaba asina kotu yauna lobu pairaga sizinariba cookie organization singasi Manipur miyam gi interest da Supreme Court ta oina thengnanabagi wakhalonda campaign asi chatharakpani hairi Lakliba February 10 Manipuri National Diaspora Meet ama Tripura gi Agartala da leiba Said Bhagat Singh Youth Hostel da pangthoklagani haina UCM na phongdorakli ngashi UCM na thadrokiba cherol amada United Committee Manipur UCM na chahi kunmanga mapung farakpagi Silver Jubilee Celebration gi thoram chahi ama chupna pangthorakliba thoram singi manung channa Manipuri National Diaspora Meet 2026 asi Manipuri Council Tripura MCT amadi Tripura Manipuri Student Youth Coordinating Committee TM Siko na yumbu oiduna pangthoklagani Manipuri National Diaspora Meet 2026 asida Manipur, Assam, Tripura, Mizoram, Meghalaya, Arunachal Pradesh, Nagaland Mafam Singda Khundariba Manipuri Diaspora Singna Saruk Yaminaduna Thoramasi Mapung Fahan Biu Haina UCM na appeal Thorakli Amaromda Pangthokadaba Manipur National Diaspora Meet 2026 ka mari lainana UCM na wafam khara thamlakli Manipuri hairaga Manipuri Meitei Manipuri Tangkhul Manipuri Kabui Manipuri Mauna Chingba Yellow Furup Umnamakpu konsilibani loinana Yellow Furup Oijadrabasu chahi kaya Manipur gi Chingi lamsingda khunda laitaduna leiba asigi puariga tochin khraba migrant Manipuri sing Khongzai Mar Paiti na chingba sing asi yauri asumna Manipuri sing asi kana no kari haina khangna bage haiba achumba sing bawahan thok sing khangwinaba changi Manipuri sing gi su chahi amada nomadi diaspora de pangthokpa policy program sing yathokpa Manipuri sing gi pau faudoknaba yanaba Manipuri Diaspora Journal ama tha taruk khudingi puthokpa Manipuri Diaspora Economic Consortium haiba Economic Forum ama semba Manipuri singi think tank philosopher psychologist economist scholar sing yauba Manipuri People's Institute of Research and Strategic Planning ama semba haibasi asina concept note oina thamlakli Sky Hospital na Manipur Heart Foundation ga khuchamnaraga mamang tha January gi tang amadagi kuntramathoi fawba ahum subai edition gi free 1 month long dialysis service my partner lotion khre hairi Sky Hospital gi media and publicity officer gi Meitei dagi thadorokpa cherol amana hai free dialysis service asi anoba chahi gi khudol oina chronic kidney disease CKD Naraba Lairabagi Pankai gi makhada leiba sotharaba kanglup amadi heart ke na basu leiba kidney patients singda khudong chaba si phanghanki tha amachumna pangthokhiba camp aduda CKD patients singna dialysis session kun lemna phangba ngamki hairiba patients sing asida heart care yauna diabetes amasung hypertension control gi khudong chaba kaya su phanghanki hairi Kem asina piriba khudong chaba sing mapung fana launa kiba dugi damak Sky Hospital ge chief cardiologist amasung physician Dr. Shyam Kishore Lairi kengbamna nungai ba phongdo ki haina cherol asina makhatari ngasi state asida oikhiba ingasagi pau amuk pizari ICAR Regional Center Lamphel Patagi Fangba report ki matung ina ngasi state asida khwaidagi sabagi chang Celsius degree 19.5 oikhe duga khwaidagi ingbagi chang na Celsius degree 9.5 ni nuksite awising manil gi chang na ayukta chada fudra tarer amasung nungthilda na chada 19 oikhi Aroibada maroiba pausing amuka na pizari Manipur Assembly gi mifam nga sinungthil pung mari dagi haukre law and order fibam phagathanbana nobulenga asigi ihan hanba thodang oigani haina governor na phongdokre MLA Nemchak Kipgena Deputy Chief Minister oina wasaklok duna lengak sembada yaukhibabu yaningdaba phongdoktuna Delhi amasung Churachandpurda irang hokre
ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯕꯨ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯅ CMꯒꯤ ꯑꯍꯥꯟꯕ ꯊꯕꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕ ꯄꯥꯡꯒꯜ ꯐꯨꯔꯨꯞꯀꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃ ꯄꯤꯕꯤꯗꯕ ꯇꯥꯔꯕꯗꯤ AMSOꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯕ ꯁꯇꯤ ꯈꯣꯡꯅꯥꯡ ꯑꯃꯗꯤ ꯃꯩꯀꯤꯕꯤ ꯈꯣꯡꯅꯥꯡꯕꯨ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯅꯕ MHRCꯅ ꯁ꯭ꯇꯦꯠ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯥ ꯑꯁꯤꯗ ꯕꯨꯂꯦꯇꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯏ-ꯄꯥꯎꯁꯤꯡꯒꯤꯗꯃꯛ SKTV ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫